Mitei Pangalna Kudaba Kunsingda Miyamgi Oiba Kana Nainabagi Thorum Ama Thama Chupna Pangthoklagani Haidi Hiramasigi Matangda All Manipur Mitei Pangal Clubs Organization Ampakogi Mayai Loisangda Pangthokiba Paumisinga Unaba Amada Ampakogi President Mirai Mayum Salamat Alina Hai 1606 AD dagi hauduna chahi cha kaya dagi Manipurda khunda laita duna sada nauda sandoktuna laklaba maitai matam madudagi hauna hiram kayada thodang loduna lakpa amadi ahalaman singna tanamba chatnalon chat singdagi nathai dun lakpagi mami ama kham thengna chakhalakliba kunmathoi suba chahi cha asida ubo fangle masana maram oiraga panghal khunai asi mut khigatra haibagi tingnaba ama phawhalle maram asina chatnalon chat singa yansinarapadagi mami chawnga taribasina maram oiraga panghal khunai bu kannanabagi damakta April ki tarik tara manga dagi hauduna ahanba oina kwaktada pangthokpa haugadoriba mifamda invite torokpa toroktaba dana isagi thodangni khana mitai pangal singna amato oina mifam aduda amadi makha tana atopa khul singda pangthokadoriba mifam singda sarukya ba apil torokle mitai pangal sing na nasida masari tongan ba torokpa magi chat aloncat honoloncat chat ita je chat gulai kelai amadi 1606 AD dagi horaga nasi fawada Manipurda dariba lawa mitai pangal sing nasina politically, culturally, economically, socially kihiba contribution sing lawa kiba thawang sing adu nasi gi kunma thoi chuba chai chagi chawkhat bagi kham thengla daba matam nasida adugumba akoina thamjaramba matamdugi paipu mai belsin adu thambira ba koigi hauna munchat mayam amadi koigi chanabi ke ku adagi nathai bagumba ki mawma mamma changba masina maram walaga Manipurda kungari ba pangal laiba koigi party kangu asi mukhidaga habagi akiba hawa ba masigi generation masina thengla ba maram ni kai gi ba kanda tongan ba mafam singla kana to tongan ba laiba jati kamu singi fise jaksai jaksin se sine amani haula bonjat ke asi na Manipur da ndai ba pangal society singa mamita kana maru na kanda mai bel pai pu mayam na thambiram ba haula bonjat singa na thaira pogum ulabi ba mane koina lauki ba matamduda lagamba pangan pai pu singa laubiram ba Pangthok yang bertawai kaya dulu, kau berani kan menolak penamaan mereka mereka nak, ham pun si mereka recalling bahwa identiti ayah tim mana kamjarakan dah, pada dah mereka cak na, dia anda, karena ini mereka mati mereka dah bahawa juga, mayang budi, naik mereka tunda lah kata orang ini singa. Manipurda kundari mitai pangal singa bawa kodai hauna kunda bawa kodai nauna nasi bawa sumba filda contribution taramiya sumba filda koi samgyara ke hai betul mai sena kamau nabi damata pathok kadar badung laba makalgi kana ne labuki thor pare singi pathok kadar ko thor pare singi si ahan mada pangan tawo khungam sili manunda kwata lagiba tang Tramanga, ya pilih tangkang sida. Waktu lagi audoga, tongan ba, panan tahu bulan singga. Kema meeting masa tu kesendiri tahu raga. Mapungga, waktu lagi tangkang ada bukan ni. Audo pasida tongan ba, pergi resource persons kayak ama, ada di general studies dia ama di Pilih lewat dharma di bawah cinta, dharma di bawah sekolah sih, mayam sih kau lakukan dan lainnya, kan ada benda lah, ada sendirian lah, itu deh untuk apa, 30 itu dah, ani coba mayam di bawah, coba mikum sina di bawah, masih jadi, masih ada tongan bar sekolah sih lagi kan ni, ada lotion kesina, infal di makom mamada, ayah, kemudian sih masih ada, satu lagi. Ama cuma makom atau benda kamera meeting untuk masa-masa tahu baru kan aru itu tujuan lagi kalau masih lagi infal makom mana makom dimati niam tim berat bocah dan makom ini kan nanti mati ikut dia jadi aru